ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯅꯅꯥꯎꯁꯅꯥ ꯋꯥꯡꯈꯦꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯤꯡꯖꯦꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯅꯤꯡꯊꯤ ꯀꯧꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯟꯕ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ꯫ ꯏꯆꯝ ꯆꯝꯖꯕꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯤꯒꯤ ꯃꯁꯥꯗ ꯄꯣꯡꯊꯣꯛꯄ ꯆꯥꯎꯊꯣꯛꯄ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯑꯔꯥꯟꯕ ꯌꯥꯗꯦ ꯃꯤꯅꯝꯕ ꯌꯥꯗꯦ ꯑꯆꯨꯝꯕ꯫ ꯃꯍꯥꯛꯀꯤꯗꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯈꯨꯗꯤꯡꯁꯤꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯅ ꯅꯤꯡꯊꯤꯕꯨ ꯇꯥꯂꯣꯏ ꯑꯣꯏꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯕꯨ ꯍꯦꯛꯇ ꯇꯥꯂꯣꯏ ꯑꯣꯏꯕꯗꯤ ꯌꯥꯗꯦꯗꯣ꯫ ꯅꯣꯡꯃ ꯅꯤꯡꯊꯤꯒꯤ ꯁꯦꯅꯨ ꯑꯆꯥꯟꯕꯤ ꯂꯩꯔꯤꯛ ꯅꯤꯡꯊꯤꯒꯤ ꯀꯥꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯤꯅ ꯂꯩꯔꯤꯛꯇ ꯍꯥꯏꯔꯛꯏ, "ꯁꯦꯅꯨ, ꯅꯍꯥꯛꯄꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯑꯗꯨꯛꯇ ꯍꯥꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯄꯗꯤ?" "ꯃꯖꯥꯏꯕꯦꯝꯃ, ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯣ ꯏꯃꯤꯠꯁꯤꯅ ꯌꯦꯡꯕ ꯉꯝꯖꯗ꯭ꯔꯦꯗꯣ." "ꯑꯗꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯌꯨ꯫ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕꯅꯣ ꯁꯦꯅꯨ? ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦꯕ?" ꯂꯩꯔꯤꯛ ꯅꯤꯡꯊꯤꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯖꯥꯏꯕꯦꯝꯃ, ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯃꯥ ꯃꯆꯥ ꯁꯅ ꯁꯣꯔꯣꯛꯇ ꯌꯥꯝꯅ ꯋꯥꯅ ꯆꯔꯥꯝ ꯆꯗꯠꯅꯗꯨꯅ ꯈꯥꯡꯖꯍꯧꯏꯗꯣ꯫ ꯆꯦꯡ ꯋꯥꯅꯤꯡꯉꯥꯏ 8ꯀꯤ ꯁꯦꯟꯖꯥ ꯂꯩꯖꯗꯕꯗꯒꯤ ꯆꯔꯥ ꯍꯦꯜꯍꯧꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯃꯖꯥꯏꯕꯦꯝꯃꯒꯤ ꯁꯦꯅꯨ ꯑꯆꯥꯟꯕꯤ ꯑꯣꯏꯔꯤꯕ ꯅꯅꯥꯎ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯔꯦꯗꯣ꯫ ꯃꯖꯥꯏꯕꯦꯝꯃꯅ ꯏꯃꯨꯡ ꯑꯗꯨꯕꯨ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕꯤꯌꯨ." "ꯁꯦꯅꯨ, ꯀꯔꯤꯒꯤ ꯋꯥꯈꯜ ꯑꯗꯨꯛ ꯁꯣꯟꯊꯔꯤꯕꯅꯣ? ꯅꯪꯒꯤ ꯃꯖꯥꯏꯕꯦꯝꯃ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯆꯠꯂꯣ, ꯁꯒꯣꯜ ꯂꯥꯟꯃꯤ ꯅꯨꯄꯥ 4ꯒ ꯅꯪꯒ ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ." ꯂꯩꯔꯤꯛꯅ, "ꯐꯒꯅꯤ ꯃꯖꯥꯏꯕꯦꯝꯃ." ꯂꯩꯔꯤꯛ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯄꯦꯟꯕ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯤ ꯂꯩꯔꯤꯛꯇ ꯋꯥ ꯍꯥꯏꯔꯛꯏ, "ꯁꯦꯅꯨ, ꯌꯨꯝꯁꯦ ꯃꯤ ꯂꯩꯕ ꯎꯗꯦ, ꯅꯪ ꯑꯝꯇ ꯌꯦꯡꯒꯦꯔꯥ?" "ꯃꯖꯥꯏꯕꯦꯝꯃ, ꯅꯅꯥꯎ ꯑꯩ ꯀꯧꯔꯒ ꯌꯦꯡꯖꯒꯦ." "ꯑꯗꯨꯝꯅ ꯇꯧꯔꯣ." "ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯂꯩꯔꯒꯗꯤ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯛꯆꯔꯤꯌꯦ." ꯂꯩꯔꯤꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯨꯡꯗꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯝꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ꯫ ꯂꯥꯛꯂꯝꯂꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯅꯣꯂꯨꯛꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯊꯔꯣꯅ, "ꯀꯔꯤꯅꯣ? ꯌꯥꯝꯅ ꯊꯥꯖꯗꯅ ꯃꯖꯥꯏꯕꯦꯝꯃꯅ ꯑꯩꯒꯤ ꯃꯜꯂꯕ ꯁꯪꯒꯥꯏ ꯑꯁꯤꯗ ꯈꯣꯡꯗꯣꯏꯕꯤꯔꯛꯄꯗꯤ ꯀꯔꯤ ꯂꯩꯕꯤꯔꯕꯅꯣ ꯇꯥꯛꯄꯤꯌꯨꯗꯣ." ꯅꯤꯡꯊꯤꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯝꯂꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯅꯥꯏ ꯑꯃꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯁꯒꯣꯜꯗꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯃꯐꯝꯁꯤꯗ ꯄꯨꯔꯛꯑꯣ." ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯗ ꯃꯀꯣꯛ ꯅꯣꯂꯨꯛꯄ ꯎꯠꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯔꯛꯂꯗꯨꯅ ꯊꯔꯣꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯄꯨꯔꯛꯂꯤꯕ ꯆꯦꯡ ꯍꯋꯥꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯊꯔꯣ ꯉꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯊꯔꯣꯅ, "ꯀꯔꯤ ꯃꯇꯧꯅꯣ ꯃꯖꯥꯏꯕꯦꯝꯃ, ꯔꯥꯖꯀꯨꯃꯥꯔꯤꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯏꯃꯥ ꯏꯆꯥꯒꯤꯗꯃꯛꯇ ꯄꯨꯕꯤꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦ." ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯏꯄꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛ ꯃꯆꯥ ꯑꯩꯅ ꯄꯨꯝꯅꯃꯛ ꯇꯧꯖꯒꯅꯤ꯫ ꯂꯨꯔꯕ ꯇꯥꯡꯀꯛꯁꯤꯡ ꯈꯛꯇꯗ ꯑꯩꯒꯤ ꯏꯄꯥꯒꯤ ꯌꯥꯊꯪ ꯂꯧꯖꯒꯅꯤ꯫ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯑꯩ ꯈꯪꯖꯔꯤ꯫ ꯑꯩꯒꯤ ꯏꯄꯥꯒꯤ ꯂꯩꯕꯥꯛꯇ ꯑꯋꯥꯕ ꯏꯃꯨꯡ ꯂꯩ ꯇꯥꯕꯗ ꯃꯆꯥ ꯑꯣꯏꯕꯤ ꯑꯩ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯗꯦ꯫ ꯃꯗꯨꯃꯛꯅ ꯑꯩ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯑꯩꯅ ꯃꯇꯦꯡ ꯇꯧꯕꯅꯤ." ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯊꯔꯣ ꯀꯞꯂꯗꯨꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ, "ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯂꯩꯇꯕꯁꯤ ꯎꯕꯤꯗꯨꯅ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯄꯤꯛꯂꯤꯕ ꯏꯆꯥꯁꯦ ꯉꯁꯤ ꯅꯨꯃꯤꯠ 2 ꯁꯨꯔꯦ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯏꯆꯥꯒꯤ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗꯕ꯫ ꯃꯄꯥ ꯑꯗꯨꯗꯪ ꯂꯩꯖꯔꯝꯂꯕ ꯑꯣꯏꯔꯒꯗꯤ ꯉꯁꯤ ꯏꯆꯥꯅ ꯃꯕꯨꯛ ꯊꯟꯕ ꯉꯝꯗ ꯂꯩꯔꯤꯕꯁꯦ ꯂꯩꯔꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯕꯨꯛ ꯊꯜꯍꯟꯕꯤꯒꯗꯧꯔꯦ." ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯅ ꯊꯔꯣꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯑꯗꯨꯝꯅ ꯋꯥꯈꯜ ꯁꯣꯟꯊꯕꯤꯒꯅꯨ꯫ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯄꯨꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯌꯦꯡꯗꯒꯤ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯊꯕꯛ ꯇꯧꯅꯅꯕ ꯂꯥꯛꯄꯤꯔꯣ." ꯊꯔꯣꯅ,
Rajkumari, Mazaibemana haiba khuding aigidi laibak phabani. Ai soidana lakjagi. Rajkumari ningthina lairikta yenglaga hairei. Senu, aikhoisu konung maikai panglasi. Hoi Mazaibema. Ibung khoi sagol thaunanaba tawbiro. Asamna Rajkumari ningthi khoisu konungda halaklami. Rajkumari ningthina mahaki kada changge haina lakpa adu ubada mapa ningthau. Mama Maharani anidu wari sanaduna lairami. Machanupi changlakpadu ubada mapa ningthauna kaurei. Ningthau paikhombana. Ichabu kari lamda khongsalubano. Nasadu wana su uri. Ipa ginakta phamu laune. Ipa icha phamlaga wari sadaba kuire. Rajkumari ningthina. Ipa ningthau na laibak asigidi angam athau oibiri. Adubu laibak asigi praja singdi laitabana awatbana masing thingamdana lairi. Mase nacha oibi aidi mityeng jaba ngamjade. Maram asida nacha lairaba kayagi mateng khasiktang oirabasu pangjarubani. Macha oibi mahaki yawadu tabada ningthau paikhomba apenba pokladuna harauna macha nupi ningthida yenglaga hairei. Paikhombana Pele Ipa ichagi yawadu tabada napa oiba aina laibak asigi ningthau oirabasu. Aigi naitom satpi mamom nahakna Ipagi thawai kaya mahut sinduna ichana ipagi laibak asigi praja singidamakta mateng kaya pangluba. Ipani ichabu thagali ipagi imo. Mama Maharani lingjelna amuk hairei. Imagi imom nahakse nama aigi icha oina phangjabase kayada laibak phakraban. Icha nupa poktrabasu ichana pumnamak kokhali. Maduni nupi haibase nahak nangamliba makai praja singidamakta mateng kaya pangbigadabani ko. Nangi ipa ningthau amadi nama Maharani aisu ichagidamakta lepkani ko. Ima Maharani imagi wahai tabada nachayamna nungai. Chalo icha waramani nangi kada potha zaruru. Mapa ningthauna adumna hairabada Rajkumari ningthido haugatuna magi kada changlei aduga magi senu achanbibu kauraklami. Senu Mazaibema kari takpigadabano. Senu hayengdi nang ai punna thabak ama chattaba yadri. Atopa laibakta ipa ningthaugi laibak asiga yengnarubada ipa ningthaugi laibaksina khara sothaduna leibagumna ui. Adunane mafamda chatlaga laira anang khantoktuna mateng pangnanaba tawsine senu. Aigidi loina yazare Mazaibemana haiba khuding. Mazaibemana chatlasi haiba matam aduda adum chatlasi. Hoi senu adudi nang sunga hakpo thazaruro. Ngasaidagi chatpadasu waramani. Hoi Mazaibema. Ningthau paikhombagi konungda thabak suba amadi laikol senaba miyoi kaya ama lairami. Laikol senabi nupi makhoi ani wari sanarami chanuna. Laija ngasidi laikol senabi nupi anaubi malakani haina hai chumbajalo. Khangdine ado chumnambasu yai nangdi kanana haidana tarino. Ho ngarang Mazaibema Rajkumari ningthido laira anang kayagi yumda changduna mateng pangoi hayi. Cheng hawai kari no yamna yelamba mali. Haima kanana hairino haibadi khumde masinu pisidi. Ho ngarang lanmi kharasu yawidana moi mase ngangnabatuda tahawbani. O adudi yam phaine laikol senabi nupi singsu yamde laikol asina chawbanina yam phai kaino adudi. Laijebema nangsidi mi ama hingkat haise aikhoina laikol senabagi awamanse tagadawribani. Maduda sunatana lakadaba nupido Mazaibemana yamna luna khanba nupini haibani. Mana sida hek changlakpaga laikol asi senabagi nupi makokse nupiduna oikrabadi ngasida lakadawriba mahakna pham achauba paikhiba haibase aikhoida yamna mangjagadawribani. Nangna haido chumini. Matam kuina sangna nang aina konung asigi laikol senaduna lakpani. Aduga ngasida lakadawriba nupi aduna makok oikhiba haibase chanu adudi karam tawsige. Ai tawgi yengu kayam kuina laikol asi senaba ngamge haibadu yengsi. Chanu amadi laija Rajkumar paikhombagi konunggi laikol asi senaduna laiba misak amani. Konunggi laikol senabi amadi senaba nupasing mayamgi marak adudagi makhoi ani asina mabuk phattaba phattalausing kaya tanaduna lairami. Adubu makhoi anina tawribasing adu kanana su khangdamde.
ꯃꯇꯝꯁꯨ ꯂꯦꯞꯇꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯅ ꯂꯩꯀꯣꯜ ꯁꯦꯟꯅꯕꯒꯤ ꯌꯥꯎꯍꯟꯈꯤꯕꯤ ꯊꯥꯔꯣꯒ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯐꯝ ꯑꯃꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯊꯥꯔꯣꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯈꯜꯂꯒ ꯉꯁꯤꯒꯤ ꯅꯣꯡꯃꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯐꯪꯗꯨꯅ ꯏꯆꯥꯒꯤ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯖꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯃꯖꯥꯏꯕꯦꯝꯃꯕꯨ ꯊꯣꯜꯂꯕꯤ ꯂꯥꯏꯔꯕꯤ ꯑꯩꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯖꯥꯏꯕꯦꯝꯃ ꯅꯤꯡꯊꯤ ꯊꯥꯔꯣꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯖꯥ ꯏꯕꯦꯝꯃ ꯑꯃ ꯑꯣꯏꯅ ꯂꯩꯔꯕꯁꯨ ꯑꯩꯒꯤ ꯏꯇꯤꯛ ꯏꯉꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ ꯁꯨꯞꯅꯇꯒꯤ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯇꯦꯡꯅ ꯑꯩꯅ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯑꯗꯨꯝꯅꯁꯨ ꯍꯥꯏꯕꯤꯒꯅꯨ ꯑꯩꯅ ꯑꯗꯣꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯣꯝ ꯏꯆꯥꯅꯨꯄꯥ ꯑꯩꯒꯤ ꯏꯄꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯑꯗꯣꯝꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯕꯅꯤ ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ ꯅꯅꯥꯏ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯖꯗꯦ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯂꯃꯟꯗꯤ ꯁꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯀꯔꯤꯒꯤ ꯂꯃꯟ ꯊꯣꯟꯁꯤꯟꯗꯣꯏꯅꯣ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯟꯖꯤꯟꯕꯤꯒꯅꯨ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯒꯤ ꯁꯦꯅꯨ ꯂꯩꯔꯤꯛ ꯑꯗꯨ ꯇꯍꯥ ꯇꯍꯥ ꯆꯦꯜꯂꯛꯂꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯁꯦꯅꯨꯗ ꯍꯪꯂꯛꯂꯝꯃꯤ ꯁꯦꯅꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨꯛ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯤ ꯃꯖꯥꯏꯕꯦꯝꯃ ꯅꯅꯥꯎ ꯑꯣꯏꯗꯤꯅꯦ ꯃꯖꯥꯏꯕꯦꯝꯃꯒꯤ ꯀꯥꯗ ꯂꯩꯔꯝꯗꯕꯗꯨꯗ ꯀꯌꯥꯗ ꯄꯥꯈꯠꯂꯨꯔꯦ ꯀꯣꯅꯨꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯊꯤꯖꯔꯨꯔꯕꯅꯤ ꯂꯩꯔꯝꯗꯕꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯩꯀꯣꯜꯗ ꯌꯦꯡꯖꯔꯨꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯆꯕꯅꯤ ꯃꯖꯥꯏꯕꯦꯝꯃꯅ ꯅꯅꯥꯎ ꯑꯩꯕꯨ ꯌꯥꯝ ꯄꯥꯈꯠꯍꯜꯂꯤ ꯂꯩꯔꯤꯛꯅ ꯃꯥꯒꯤꯗꯃꯛꯇ ꯄꯥꯈꯠꯆꯕ ꯃꯇꯧꯗꯨ ꯎꯕꯗ ꯅꯤꯡꯊꯤ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯇꯞꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯁꯦꯅꯨ ꯑꯆꯥꯟꯕꯤ ꯅꯍꯥꯛꯅ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯁꯦꯟꯅꯕꯗꯧꯅ ꯑꯗꯨꯝ ꯁꯦꯟꯅꯕꯤꯔꯦ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯦꯟꯅꯕꯗꯒꯤꯗꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯁꯦꯟꯅꯕꯅ ꯍꯦꯜꯂꯤ ꯁꯦꯅꯨ ꯃꯖꯥꯏꯕꯦꯝꯃ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯃꯖꯥꯏꯕꯦꯝꯃꯁꯦ ꯑꯩꯒꯤꯗꯤ ꯏꯆꯦꯒꯨꯝꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯦꯅ ꯃꯥꯡꯕ ꯌꯥꯗꯕꯒꯨꯝ ꯃꯖꯥꯏꯕꯦꯝꯃꯕꯨ ꯃꯥꯡꯈꯤꯗꯅꯕ ꯁꯦꯟꯅꯖꯔꯤꯕꯅꯤ ꯃꯁꯤꯗꯤ ꯑꯩꯒꯤ ꯊꯧꯗꯥꯡꯅꯤ ꯃꯖꯥꯏꯕꯦꯝꯃꯅ ꯃꯥꯡꯈ꯭ꯔꯒꯗꯤ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯆꯦꯛꯁꯤꯟꯗꯦ ꯍꯥꯏꯅ ꯆꯩꯔꯥꯛ ꯄꯤꯔꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯍꯩꯃꯥ ꯑꯩꯗꯤ ꯀꯔꯤꯒꯤ ꯃꯥꯡꯒꯗꯧꯔꯤꯕꯅꯣ ꯁꯦꯅꯨ ꯁꯥꯎꯔꯅꯨꯁꯦ ꯑꯩ ꯂꯥꯟꯖꯔꯦ ꯑꯩꯒꯤ ꯁꯦꯅꯨꯕꯨ ꯄꯥꯈꯠꯍꯟꯕꯒꯤ ꯑꯩꯁꯦ ꯏꯆꯦ ꯊꯥꯔꯣꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤ ꯑꯃꯗꯤ ꯂꯩꯔꯤꯛ ꯃꯈꯣꯏ ꯑꯅꯤ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯖꯩ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯅꯁꯨ ꯂꯩꯔꯤꯛꯄꯨ ꯃꯍꯥꯛꯀꯤ ꯁꯦꯅꯨ ꯑꯣꯏꯅ ꯂꯩꯖꯔꯒꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯒꯨꯝꯅ ꯅꯨꯡꯁꯤꯖꯩ ꯁꯦꯅꯨ ꯂꯩꯔꯤꯛꯅꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯕꯨ ꯃꯍꯥꯛꯀꯤ ꯃꯆꯦ ꯁꯛꯄꯤ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯆꯠꯂꯕꯁꯨ ꯆꯥꯔꯕꯁꯨ ꯄꯨꯟꯅ ꯄꯨꯟꯅ ꯆꯠꯂꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯑꯗꯨꯅ ꯂꯩꯔꯤꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤ ꯊꯤꯕꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯄꯥꯈꯠꯆꯗꯨꯅ ꯉꯥꯡꯖꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯥꯔꯣꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯔꯤꯛ ꯔꯥꯖꯀꯨꯃꯥꯔꯤ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦꯗ ꯑꯃꯅ ꯑꯃꯕꯨ ꯎꯅꯗ꯭ꯔꯒꯗꯤ ꯂꯩꯕ ꯉꯝꯅꯗꯦ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯁꯦ ꯄꯣꯡꯊꯣꯛꯄ ꯆꯥꯎꯊꯣꯛꯄ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯃꯕꯨꯛ ꯐꯠꯇꯕꯤ ꯆꯅꯨ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏꯅ ꯁꯥꯎꯅꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯆꯅꯨꯅ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯔꯦ ꯁꯩꯇ ꯃꯁꯤꯒꯤ ꯊꯔꯣ ꯍꯥꯏꯕꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤꯁꯦ ꯅꯧꯊꯗꯅ ꯑꯃꯨꯛꯇꯣꯏꯕ ꯌꯦꯡꯉꯨꯗꯅ ꯂꯩꯀꯣꯜꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯀꯣꯜ ꯑꯁꯦ ꯄꯥꯟꯅꯗꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯒ ꯉꯔꯥꯡꯗ ꯂꯥꯛꯄ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯈꯤꯕ ꯂꯥꯏꯖꯥ ꯀꯩꯗꯧꯔꯒꯦ ꯑꯩ ꯃꯁꯤꯒꯤ ꯊꯔꯣ ꯍꯥꯏꯕꯤꯁꯦ ꯃꯁꯤ ꯍꯥꯠꯂꯁꯤꯔꯥ ꯆꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯩꯅꯣ ꯆꯅꯨ ꯑꯗꯨꯝꯅꯗꯤ ꯇꯧꯔꯣꯏꯁꯤꯀꯣ ꯈꯪꯂꯒ ꯑꯁ ꯑꯩꯈꯣꯏꯅꯅꯤ ꯍꯥꯏꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯏꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯁꯦ ꯏꯅꯤꯡꯊꯧꯅ ꯂꯧꯈꯤꯕ ꯁꯣꯏꯔꯣꯏ ꯑꯗꯨꯅꯅꯦ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯈꯟꯍꯩꯗꯦꯀꯣ ꯆꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯀꯔꯤ ꯄꯥꯝꯕꯩꯅꯣꯃ ꯈꯟꯅꯁꯤ ꯑꯁꯨꯝꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯆꯅꯨ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤ ꯐꯠꯇꯕ ꯋꯥꯔꯤ ꯀꯌా ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝꯁꯨ ꯁꯨꯝ ꯍꯧꯈꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤꯗꯃꯛ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯂꯝꯃꯤ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯗꯁꯨ ꯆꯦꯡ ꯍꯋꯥꯏꯅꯆꯤꯡꯕ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯇꯦꯡꯕꯥꯡꯕꯤꯗꯨꯅ ꯂꯩ ꯃꯍꯥꯛꯅ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯗꯨ ꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯍꯜ ꯑꯉꯥꯡꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯟꯅ ꯂꯩꯕ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ ꯅꯣꯡꯃ ꯅꯨꯄꯤ ꯈꯔ ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯁꯅꯥꯍꯦꯟꯕꯤꯅ
ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯑꯋꯥꯕ ꯏꯃꯨꯡ ꯍꯥꯏꯕꯗꯣ ꯂꯩꯇ꯭ꯔꯦ꯫ ꯅꯍꯥꯟꯋꯥꯏꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒ ꯌꯦꯡꯅꯔꯨꯕꯗ ꯏꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯂꯥꯏꯔꯕ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯊꯣꯏꯕꯤꯅ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯅ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯇꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯍꯦꯟꯅ ꯐꯔꯦꯗꯅ꯫ ꯃꯖꯥꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯃꯕꯨꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯁꯤꯅ ꯀꯣꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯄ꯭ꯔꯖꯥꯅꯤ ꯍꯥꯏꯕꯒꯤ ꯈꯦꯠꯅꯕꯁꯨ ꯊꯝꯗꯦ꯫ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯣꯏꯕꯨ ꯄꯥꯎ ꯑꯃ ꯇꯥꯕ꯭ꯔꯣ? ꯃꯖꯥꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯒꯤ ꯀꯔꯤ ꯋꯥꯅꯣ ꯏꯆꯦ? ꯏꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯖꯥꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯁꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯅ ꯇꯥꯂꯣꯏ ꯑꯣꯏꯖꯅꯤꯡꯉꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯗ ꯍꯥꯏꯕ ꯂꯥꯛꯄ ꯃꯥꯜꯂꯤꯅꯦꯍꯦ꯫ ꯍꯩꯃ, ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ꯫ ꯌꯨꯝꯕꯥ ꯂꯝꯕꯤꯗ ꯆꯠꯄꯒꯤ ꯆꯍꯤ ꯃꯇꯥꯡꯁꯨ ꯌꯧꯔꯦ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯖꯥꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯠꯈꯤꯅꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯈꯣꯏꯕꯨ꯫ ꯅꯠꯇꯦ, ꯅꯣꯏꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯕ? ꯀꯗꯥꯏꯗꯒꯤ ꯀꯔꯝꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯑꯗꯨꯅꯤ ꯍꯥꯏꯁꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡꯗꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ, ꯃꯍꯥꯔꯥꯅꯤ ꯂꯤꯡꯖꯦꯜ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯃꯍꯥꯔꯥꯅꯤ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯃꯣꯝ ꯅꯤꯡꯊꯤꯕꯨ ꯇꯥꯂꯣꯏ ꯑꯣꯏꯖꯒꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯄꯥꯝꯗꯕ ꯂꯩꯖꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯣꯝ ꯅꯤꯡꯊꯤꯒꯤ ꯋꯥ ꯑꯃ ꯇꯥꯔꯕꯗꯤ ꯈꯔ ꯁꯥꯐꯒꯗꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯇꯧꯍꯟꯕꯗꯨꯗꯤ ꯅꯅꯥꯏ ꯑꯩꯗꯤ ꯄꯥꯝꯖꯗꯦ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯕ ꯑꯣꯏꯕꯅ ꯏꯃꯣꯝ ꯅꯤꯡꯊꯤꯒꯤ ꯑꯄꯥꯝꯕ ꯇꯧꯖꯁꯅꯨ ꯍꯥꯏꯅ ꯈꯟꯖꯩꯗꯣ꯫ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯏꯃꯣꯝꯅ ꯈꯟꯖꯁꯅꯨ ꯏꯅꯤꯡꯊꯧ꯫ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯣ ꯌꯥꯏ꯫ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯃꯣꯝ ꯅꯤꯡꯊꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ? ꯅꯍꯥꯟꯋꯥꯏꯒ ꯌꯥꯝꯅ ꯈꯦꯠꯅꯔꯤ꯫ ꯑꯩꯒꯤ ꯏꯃꯣꯝ ꯅꯤꯡꯊꯤꯁꯦ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ꯫ ꯃꯍꯥꯛꯅ प्रजाꯁꯤꯡꯒꯤꯗꯃꯛ ꯂꯩꯖꯕ ꯈꯨꯗꯤꯡ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯗꯨꯅ ꯑꯩꯒꯤ प्रजाꯁꯤꯡ ꯑꯁꯦ ꯑꯩ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯅꯉꯣꯟꯗꯒꯤꯗꯤ ꯏꯃꯣꯝ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦꯅꯦꯍꯦ꯫ ꯑꯣ, ꯃꯗꯨꯃꯛꯅꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯄꯥꯝꯖꯕ꯫ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯏꯃꯣꯝ ꯅꯤꯡꯊꯤꯁꯦ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤ ꯍꯥꯏꯅ ꯃꯤꯡꯒꯧꯕꯗ ꯃꯇꯤꯛ ꯑꯣꯟꯊꯣꯛꯅ ꯆꯥꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯣꯝ ꯅꯤꯡꯊꯤꯗꯤ ꯑꯇꯥꯡꯕꯤꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ, ꯃꯍꯥꯔꯥꯅꯤ ꯂꯤꯡꯖꯦꯜ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ꯫ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯒꯤ ꯀꯥꯗ ꯁꯦꯅꯨ ꯑꯆꯥꯟꯕꯤ ꯂꯩꯔꯤꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯁꯨ ꯅꯣꯛꯃꯤ ꯃꯥꯁꯨ ꯋꯥ ꯉꯥꯡꯂꯛꯏ꯫ ꯃꯖꯥꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯥꯏꯔꯕꯁꯨ ꯌꯥꯏ꯫ ꯃꯖꯥꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ, ꯋꯥꯍꯪꯒ ꯑꯝꯇ ꯍꯪꯉꯔꯣꯏꯗ꯭ꯔꯣ ꯑꯩꯅ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ? ꯂꯥꯏꯔꯤꯛꯀꯤ ꯋꯥꯗꯣ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯦꯅꯨ, ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗ꯫ ꯁꯤꯁꯤ ꯍꯪꯉꯒꯦ, ꯀꯔꯝꯅ ꯅꯪꯕꯨ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ? ꯅꯪꯒꯤ ꯃꯖꯥꯏꯕꯦꯝꯃ ꯑꯩ ꯇꯥꯔꯒꯦ꯫ ꯑꯗꯨꯅꯦꯕ, ꯑꯩꯁꯦ ꯃꯖꯥꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯥꯟꯕꯤ ꯁꯦꯅꯨ ꯑꯣꯏꯕꯒꯤ꯫ ꯑꯗꯨ ꯈꯛꯀꯤꯔꯣ ꯅꯪꯅ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯁꯤ ꯈꯛꯇ ꯅꯠꯆꯗꯦ ꯃꯖꯥꯏꯕꯦꯝꯃ, ꯌꯥꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯖꯥꯏꯕꯦꯝꯃ, ꯅꯅꯥꯎ ꯑꯩꯅ ꯃꯖꯥꯏꯕꯦꯝꯃꯗ ꯍꯪꯅꯤꯡꯕ ꯋꯥꯐꯝ ꯑꯃ ꯂꯩꯖꯩꯗꯣ ꯃꯖꯥꯏꯕꯦꯝꯃ꯫ ꯀꯔꯤ ꯋꯥꯅꯣ ꯁꯦꯅꯨ, ꯍꯪꯉꯨ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯅ ꯃꯖꯥꯏꯕꯦꯝꯃꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯖꯒꯦ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯕ ꯂꯥꯛꯄꯁꯦ ꯐꯅ ꯌꯥꯝꯅꯗꯤ ꯌꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯃꯖꯥꯏꯕꯦꯝꯃꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯗꯅ ꯍꯣꯏ ꯍꯥꯏꯕꯗꯤ ꯍꯥꯏꯖꯕ ꯇꯥꯗꯦ꯫ ꯑꯗꯨꯕꯨ ꯃꯖꯥꯏꯕꯦꯝꯃꯁꯨ ꯄꯥꯎꯗꯤ ꯇꯥꯕ ꯀꯨꯏꯔꯦ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯖꯥꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ, ꯔꯥꯖꯀꯨꯃꯥꯔꯁꯤꯡꯗꯨꯗꯒꯤ ꯑꯄꯥꯝꯕ ꯑꯃꯠꯇ ꯌꯥꯎꯗꯕꯒꯤꯔꯥ? ꯂꯥꯏꯔꯤꯛꯀꯤ ꯋꯥꯍꯪꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤ ꯃꯍꯥꯛꯀꯤ ꯁꯦꯅꯨ ꯑꯆꯥꯟꯕꯤꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯁꯦꯅꯨ, ꯑꯩꯕꯨ ꯇꯥꯂꯣꯏ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯁꯦꯅꯨ ꯂꯩꯔꯤꯛ ꯑꯉꯛꯄꯒꯤ ꯁꯛꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯃꯖꯥꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ, ꯀꯔꯤ ꯋꯥꯅꯣ ꯃꯖꯥꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨꯗꯤ ꯃꯁꯛ ꯃꯇꯧ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ, ꯑꯗꯨꯛ ꯆꯪꯈꯣꯟꯕ ꯃꯇꯤꯛ ꯂꯩꯕꯁꯤꯡ ꯑꯗꯨꯕꯨ
ꯃꯖꯥ ꯏꯕꯦꯝꯃꯅ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ? ꯏꯅꯤꯡꯊꯧꯅ ꯇꯥꯔꯒꯗꯤ ꯀꯔꯤ ꯃꯇꯧ ꯑꯣꯏꯒꯅꯤ? ꯁꯦꯅꯨ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯍꯥꯏꯕꯤꯌꯨ ꯃꯖꯥ ꯏꯕꯦꯝꯃ, ꯀꯔꯤ ꯋꯥꯕꯨ ꯑꯣꯏꯔꯕꯅꯣ? ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯄꯥꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯔꯥꯖꯀꯨꯃꯥꯔꯤ ꯅꯠꯇꯕ ꯃꯤꯡꯒꯧ ꯄꯥꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯥꯒꯩ ꯅꯠꯇꯕ ꯏꯆꯝ ꯆꯝꯕ ꯁꯥꯒꯩꯗ ꯂꯩꯕ ꯃꯤ ꯄꯥꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯤ, ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯗ ꯂꯩꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦꯗꯅ꯫ ꯑꯩꯗꯤꯅꯦ ꯁꯦꯅꯨ, ꯏꯄꯥ ꯅꯤꯡꯊꯧꯗꯁꯨ ꯍꯥꯏꯒꯅꯤ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯌꯥꯔꯦ, ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯐꯝꯗ ꯂꯩꯖꯒꯅꯤ꯫ ꯑꯗꯨꯒ ꯌꯥꯕꯤꯗꯕ ꯊꯣꯛꯂꯒꯅ ꯁꯦꯅꯨ, ꯑꯩ ꯌꯨꯝ ꯄꯥꯟꯗꯅ ꯄꯨꯟꯁꯤꯁꯦ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯀꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯒꯤ ꯋꯥꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯁꯦꯅꯨ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯁꯨꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ, ꯏꯇꯥꯎ, ꯏꯇꯥꯎ, ꯑꯃꯨꯗꯣꯟꯕꯨ ꯂꯩꯕ꯭ꯔꯣ? ꯃꯄꯥꯟꯗ ꯃꯤ ꯀꯧꯋꯦ ꯍꯥꯏꯗꯨꯅ ꯑꯃꯨꯗꯣꯟ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯀꯅꯥꯅꯣ? ꯀꯔꯤ ꯍꯥꯏꯒꯦ? ꯏꯇꯥꯎ ꯇꯣꯝꯄꯣꯛ, ꯅꯪ ꯂꯥꯛꯑꯕꯣ? ꯀꯅꯥ ꯀꯥꯏꯅꯒ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯅꯪ ꯈꯪꯗꯕꯒꯤ ꯋꯥꯅꯤꯅꯦ ꯍꯥ? ꯅꯠꯇꯦꯗ, ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯃꯤ ꯑꯃ ꯀꯧꯔꯕꯗꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕꯁꯦ ꯆꯨꯝꯗꯕ꯭ꯔꯅꯦ? ꯑꯗꯨꯃꯥꯏꯅ ꯍꯪꯗꯕꯁꯦ ꯇꯨꯝꯕꯗ ꯃꯪꯂꯥꯛꯅꯩ ꯍꯥꯏ, ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯦꯕ꯫ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ, ꯌꯥꯝ ꯃꯥꯜꯂꯦ, ꯂꯥꯛꯑꯣ, ꯄꯥꯠꯇ ꯉꯥ ꯐꯥꯔꯨꯁꯦꯅ ꯍꯧꯕ ꯂꯥꯛꯏꯅꯤ꯫ ꯉꯥ ꯐꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯆꯔꯥ ꯍꯦꯟꯗꯣꯔꯤꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯗꯤ ꯏꯃꯨꯡꯗꯒꯤ ꯉꯥ ꯐꯥꯅꯕ ꯅꯨꯄꯥ ꯏꯟꯗꯣ ꯑꯗꯨꯝꯇ ꯄꯨꯔꯛꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯑꯃꯨꯗꯣꯟ ꯄꯥꯠꯇꯒꯤ ꯉꯥ ꯐꯥꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯑꯃꯨꯗꯣꯟ ꯃꯈꯣꯏ ꯑꯅꯤ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯕ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯨꯟꯖꯕ ꯃꯔꯨꯞ ꯑꯃꯅꯤ꯫ ꯅꯣꯡꯃꯒꯤ ꯉꯥ ꯄꯥꯠꯇꯒꯤ ꯐꯥꯔꯒ ꯀꯩꯊꯦꯜꯗ ꯌꯣꯜꯂꯝꯂꯒ ꯏꯃꯨꯡꯒꯤ ꯆꯦꯡ ꯍꯋꯥꯏ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯑꯃꯨꯗꯣꯟ ꯃꯈꯣꯏ ꯑꯅꯤ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯗꯦ, ꯑꯐꯪ ꯑꯐꯪꯕ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯀꯟꯅ ꯁꯨꯔꯕꯁꯨ ꯂꯩꯇꯕꯅ ꯍꯦꯟꯕꯅ ꯅꯨꯡꯉꯥꯏꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯇꯣꯟꯗꯣꯟꯕꯒ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯖꯥ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯕꯨ ꯅꯤꯖꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯆꯪꯂꯛꯄꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯕꯨ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯏꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯖꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯟꯃꯤꯗꯨ ꯄꯥꯏꯈꯣꯝꯕꯒꯤ ꯅꯥꯛꯇ ꯂꯦꯞꯇꯨꯅ ꯃꯀꯣꯛ ꯅꯣꯜꯂꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯂꯥꯟꯃꯤ ꯑꯗꯨꯅ, ꯏꯅꯤꯡꯊꯧ, ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯏꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯀꯧꯕ ꯑꯃ ꯂꯥꯛꯍꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯖꯥ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯅꯤꯖꯕ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯆꯪꯍꯟꯖꯔꯛꯎ ꯍꯥꯏꯕ꯭ꯔꯥ ꯏꯅꯤꯡꯊꯧ? ꯂꯥꯟꯃꯤ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯃꯕꯨ ꯅꯤꯡꯊꯧ ꯑꯃꯒꯤ ꯀꯣꯅꯨꯡꯗ ꯍꯦꯛꯇ ꯆꯪꯍꯜꯂꯝꯗꯦ, ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯆꯠꯅꯕꯤ ꯑꯣꯏꯕꯅ꯫ ꯑꯗꯨꯅ ꯂꯥꯟꯃꯤꯅ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯑꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕꯅ ꯂꯥꯟꯃꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯆꯪꯍꯜꯂꯛꯑꯣ, ꯆꯪꯍꯜꯂꯛꯑꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯟꯃꯤꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯗ ꯆꯪꯂꯛꯄꯒꯤ ꯑꯌꯥꯕ ꯄꯤꯔꯤ꯫ ꯆꯪꯕꯤꯔꯣ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯇꯣꯟꯗꯣꯟꯕꯒ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯠꯅꯕꯤ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯅꯤ ꯑꯗꯨ ꯅꯣꯂꯨꯛꯅꯕ ꯎꯠꯅꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯅ ꯋꯥ ꯍꯧꯗꯣꯔꯛꯏ, ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ, ꯅꯍꯥꯛꯀꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯅꯃꯣꯝ ꯅꯤꯡꯊꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔ ꯇꯣꯟꯗꯣꯟꯕꯒꯤ ꯊꯥꯂꯣꯏ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯒꯤ ꯋꯥꯐꯝ ꯑꯁꯦ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯖꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯥꯊꯣꯛꯂꯒ ꯍꯌꯦꯡ ꯏꯃꯣꯝ ꯅꯤꯡꯊꯤꯅ ꯌꯥꯕꯤꯔꯝꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯅ ꯑꯩ ꯃꯃꯥ ꯃꯍꯥꯔꯥꯅꯤꯕꯨ ꯍꯪꯍꯜꯂꯨꯒꯦ꯫ ꯍꯩ, ꯀꯅꯥ ꯂꯩ? ꯏꯅꯤꯡꯊꯧ, ꯀꯔꯤ ꯋꯥꯕꯨ ꯂꯩꯔꯕꯅꯣ? ꯃꯍꯥꯔꯥꯅꯤꯗꯣ ꯁꯤꯗ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ ꯍꯥꯏꯔꯨꯆꯣ꯫ ꯍꯣꯏ, ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯍꯥꯏꯖꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯟꯃꯤꯗꯨꯅ ꯃꯍꯥꯔꯥꯅꯤ ꯂꯤꯡꯖꯦꯜꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯔꯥꯅꯤ ꯂꯤꯡꯖꯦꯜꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯕꯨ ꯀꯧꯕꯤꯕꯕꯣ? ꯍꯥꯏ, ꯁꯤꯗ ꯐꯝꯂꯤꯕꯁꯦ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯍꯥꯏꯕꯗꯨꯅꯤ, ꯑꯗꯨꯒ ꯅꯥꯀꯟꯗ ꯐꯝꯂꯤꯕꯁꯤꯅ ꯔꯥꯖꯀꯨꯃꯥꯔ ꯇꯣꯟꯗꯣꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯣ, ꯏꯅꯤꯡꯊꯧ, ꯀꯔꯤ ꯋꯥꯕꯨ ꯂꯩꯔꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯏ ꯑꯁꯤꯗ ꯊꯨꯡꯂꯕꯗꯤ? ꯆꯤꯡꯂꯦꯟꯅ ꯈꯣꯝꯗ꯭ꯔꯤꯉꯩꯗ ꯄꯥꯏꯈꯣꯝꯕꯅ ꯍꯥꯟꯅ ꯈꯨꯝꯂꯛꯏ꯫ ꯃꯍꯥꯔꯥꯅꯤ, ꯀꯔꯤꯕꯨ ꯑꯣꯏꯒꯅꯤ? ꯑꯩꯈꯣꯏꯒꯤ ꯏꯃꯣꯝ ꯅꯤꯡꯊꯤꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯅꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯋꯥ ꯑꯃ ꯇꯥꯅꯤꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯅꯪ ꯏꯃꯣꯝꯒꯤ ꯅꯥꯛꯇ ꯆꯪꯂꯒ ꯏꯃꯣꯝ ꯅꯤꯡꯊꯤꯒꯤ ꯑꯄꯥꯝꯕ ꯈꯪꯗꯣꯔꯛꯎ꯫ ꯏꯃꯣꯝꯅ ꯌꯥꯔꯕꯗꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯩꯒꯤꯗꯤ ꯂꯣꯏꯅ ꯌꯥꯔꯦ꯫ ꯏꯃꯣꯝ ꯅꯤꯡꯊꯤꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯧꯅꯥ ꯂꯩꯔꯣꯏꯀꯣ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ꯫ ꯑꯁꯤ ꯍꯥꯏꯅꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯒ
Mama Maharanina wa hairamliba aduda Rajkumari ningthina khantaba tawda hairei. Ima Maharani nacha leibaki ningthaugi machanupa singda ayum panjaroi. Nachadi ichamchamba misakto pami. Ina kaira khunba singado nacha pamjade. Ichana adumna khallabadi imadi kari hairugani. Napa ningthau amadi nama Maharani aikhoina ichagi mayogda thabakari su tawroi. Asuk phakraba gyan takraba icha Rajkumari bu karigi wahalugani. Nangi ipa ningthauda ai hairagi. Asumna wa hairamlaga Maharani lingjel Rajkumari ningthigi kadagi thokirami aduga makhoi phamliba adugi manakta changsillaklaga ningthau paikhumbagi manakta phamlaga ngasai Rajkumari ningthigi wafam adu tapna hairei magi nupigi wadu tabada ningthau paikhumba mangap ngomlai. Yare khangne haibagumna aduga ningthau chinglenda yenglaga ningthau paikhumba wa tapna hairei. Ningthau chinglen ningthaugi wafam ase ai yaba ngamjaroi dawri. Ningthau paikhumba wadu tabada Rajkumar tondonbada yenglai. Masak adu saungingbagi saktam ulai. Ningthau chinglenna karino ne ningthau paikhumba lebak asigi ningthau ama oiraga karisu leitaba nupi macha amagi wada yaroi hairisibu ningthau paikhumbadi nupigi makhada leiba jatnidana aidi khangudre. Ningthau chinglengi wangang adu tabada ningthau paikhumba mabukta asaubagi pankhai leiramde adubu mapal thongdadi utlamde ningthau paikhumbana hairei. Ningthau chinglen aidi nupigi makhada leirabasu yai adubu aigi prajana yamna nushibiri adubu ningthau chinglengi oinadi nangi prajana bu yanaba kana honabi matamduda nangna aigi ifamda niningiba posak nibada aina soitana pigani aigi ichana yadrabadi yadre mapa oiba aisu aduna ningthau chinglen lengbiro. Ipa ningthau yari jalasi asigumba Rajkumari gumba nupidi aigi taloisinda jalhaloi. Nacha nupise lobige haibani yadrabadi yadredana aina su loroi. Ipa ningthau ai thoi si hairamlaga tondonba chatkirami machana thokibada ningthau chinglen mafi adu kallaga chatkirami. Ningthau paikhumbana makhoina chakkibadu yenglaga tapna hairei. Kayada machuk mapak naijiba machana thaksi kasi yaudaba lebak amagi ningthau amada kari thogalon utkani haibasu khangdaba mapa asigi machani haibada chang tade. Aigi icha ningolbu makhoida thajadaba yamna phari. Aigi asaubase phathaba ngamjabadi lan tongnaraga angam hatnagani. Mapuroibagi wadu tabada Maharani lingjel mapuroibabu phathahalami. Iningthau adumna tawhaide asaubudu khajikta phathabi asumna tawraga ichagi mai chopnaba oigani adumna wakhal khalhaide. Iningthau yare makhoigi wakhaldo khanbiruranu. Iningthau bu ningthau poiregi manakta chatkani haibiramba daine. Chatkadabani aidi kawbu kawthukluri phare aisu chatnaba tawraki. Asumna matamsu tapna tapna haukhirami nongma Rajkumari ningthi amadi mahaki senu achanbiga loinana kaithelda laklami. Mazaibe mana kaithel kai haina iningthauga Ima Maharani gana taradi nanaw leirik aidi sibagi chairak phangbusu yai. Senugi wahaiduda Rajkumari ningthi noi aduga hairei. Haima senu adumna haiba haunabro karigi adumna chairak phangdoino nangna chase haibasu nate aina chase hairaga chatpani koire kaithelga thokidaba aduna ngasidi kaithel yam chatningakpa adugi lakpani nangna sunatana matungdadi adumna haiganu ko mazaibe ma nanaw soikri matungda hairaroi. Asumna makhoisu nga atekpa yolibaro maduda lai aduga khanghaudana Rajkumari ningthina yengthoklubada tompokna nga yolibadu hek ururi. Rajkumari chalambadagi chap leptuna senuda hangdai. Senu asidagi nga yoliba tambani pasi kanano. Haima mazaibe ma asida puklaubi nga yolibasi oigadoiro. Mani aikhoigi leibak sidagini mapadi laikhidrabani mamaga mata leibani suba nomba yamna kanbani. Laikai asida madawna thabak suganba leiramgani thajade mazaibe mana hanglibasibu kaidoba yaurageba. Senu ngasidi aina pamjaba misak ado leiri. Kanano mazaibe ma asigi nupase senu ai ma urubada mabu nungsikre magi matawa sida aina nungsirure senu nangna yanaba amta haibiyuba. Maharani ningthigi waduda leirik tingakladuna Rajkumari da yengi
ꯑꯗꯨꯕꯨ ꯄꯥꯈꯨꯝꯗꯤ ꯄꯤꯗꯕ ꯌꯥꯗꯕꯅꯤꯅ ꯄꯤꯔꯛꯏ꯫ ꯃꯖꯥ ꯏꯕꯦꯝꯃ, ꯅꯅꯥꯎ ꯌꯥꯅꯕ ꯁꯣꯏꯗꯅ ꯁꯤꯟꯒꯤꯁꯤ, ꯉꯁꯤ ꯑꯩꯅ ꯌꯥꯍꯟꯒꯦꯕ꯫ ꯅꯥꯀꯟꯗꯒꯤꯁꯦ ꯃꯃꯥꯟꯅꯕꯅꯤ, ꯑꯃꯨꯗꯣꯟ ꯀꯧꯕꯅꯤ, ꯑꯗꯨꯒ ꯃꯖꯥ ꯏꯕꯦꯝꯃꯅ ꯈꯣꯏꯗꯥꯖꯔꯤꯕ ꯅꯨꯄꯥꯁꯤꯅ ꯇꯣꯝꯄꯣꯛ ꯀꯧꯕꯅꯤ꯫ ꯑꯗꯨꯗꯤ ꯃꯖꯥ ꯏꯕꯦꯝꯃ, ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤ ꯑꯃꯗꯤ ꯂꯩꯔꯤꯛ ꯇꯣꯝꯄꯣꯛꯈꯣꯏꯅ ꯉꯥ ꯌꯣꯜꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯈꯣꯏ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯃꯨꯗꯣꯟꯅ ꯇꯣꯝꯄꯣꯛꯇ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯒ ꯂꯩꯔꯤꯛꯀ ꯁꯣꯝꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯩꯗꯧꯕ ꯂꯥꯛꯏꯖꯥꯠꯅꯣ? ꯈꯪꯗꯦ, ꯌꯦꯡꯉꯨꯅꯣ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ꯫ ꯆꯪꯂꯛꯂꯤꯕ ꯃꯣꯏꯁꯨ ꯇꯣꯝꯄꯣꯛꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯧꯔꯗꯨꯅ ꯁꯦꯅꯨꯅ, ꯇꯥ ꯑꯃꯨꯗꯣꯟ, ꯉꯥꯁꯦ ꯌꯥꯝ ꯆꯥꯎꯏ, ꯀꯌꯥ ꯄꯤꯔꯤꯅꯣ ꯁꯤꯕꯣ? ꯕꯦꯝꯃ, ꯂꯩꯔꯤꯛ ꯌꯥꯝ ꯄꯤꯗꯦꯗ, ꯂꯨꯄꯥ 5 ꯈꯛꯇꯅꯤ꯫ ꯏꯁ, ꯂꯨꯄꯥ 5 ꯁꯤꯕꯨ ꯇꯥꯡꯗ꯭ꯔꯤꯕꯣ ꯍꯥꯏꯁꯤꯕꯣ? ꯌꯥꯝ ꯌꯥꯝꯃꯟꯈ꯭ꯔꯦ꯫ ꯏꯕꯦꯝꯃ ꯂꯩꯔꯤꯛ, ꯉꯥ ꯐꯥꯕꯁꯦ ꯌꯥꯝ ꯋꯥꯏꯅꯤ, ꯅꯣꯏꯅ ꯈꯪꯗ ꯇꯧꯔꯤꯅꯤ꯫ ꯑꯗꯣ ꯉꯥ ꯂꯩꯒꯦ ꯍꯥꯏꯔꯣ? ꯀꯔꯝꯕꯅꯣ ꯈꯜꯂꯣ꯫ ꯑꯩꯈꯣꯏꯁꯦ ꯉꯥ ꯂꯩꯕ ꯂꯥꯛꯄ ꯅꯠꯇꯦꯕ, ꯇꯥ ꯑꯃꯨꯗꯣꯟꯗ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯈꯤꯇ ꯊꯣꯛꯄꯤꯔꯛꯑꯣ꯫ ꯑꯣ, ꯍꯣꯏ ꯍꯣꯏ꯫ ꯁꯦ, ꯁ꯭ꯋꯥꯏꯗ ꯍꯥꯏꯔꯒꯦ, ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯏꯕꯨꯡ ꯇꯣꯝꯄꯣꯛꯁꯦ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯅ ꯈꯣꯏꯗꯥꯖꯈ꯭ꯔꯦ, ꯅꯨꯡꯁꯤꯖꯈ꯭ꯔꯦ, ꯅꯪꯅ ꯑꯝꯇ ꯌꯥꯅꯅꯕ ꯇꯧꯕꯤꯔꯣ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯣ ꯃꯖꯥ ꯏꯕꯦꯝꯃꯅ ꯄꯥꯝꯗꯦ ꯍꯥꯏꯅ ꯑꯝꯇ ꯌꯥꯗ꯭ꯔꯤꯅꯤ, ꯑꯗꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯦ ꯎꯔꯨꯕꯗꯒꯤ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯍꯥ? ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯅ ꯑꯩꯒꯤ ꯏꯇꯥꯎ ꯇꯣꯝꯄꯣꯛꯁꯦ? ꯀꯩꯅꯣ, ꯃꯪꯒꯨꯝꯂꯦ ꯑꯩꯗꯤ꯫ ꯃꯪ ꯅꯠꯇꯦꯍꯦ ꯅꯪꯁꯨ, ꯇꯥꯏꯕꯪꯅꯦ ꯇꯥꯏꯕꯪ꯫ ꯑꯗꯣ ꯅꯪ ꯑꯝꯇ ꯌꯥꯍꯜꯂꯣꯕ꯫ ꯑꯩ ꯍꯥꯏꯔꯒꯗꯤ ꯌꯦꯡꯒꯦ, ꯑꯗꯣ ꯌꯥꯒꯗꯕꯗꯤ ꯃꯥꯟꯗꯦ, ꯃꯥꯒ ꯂꯝꯕꯥ ꯆꯥꯅꯗꯦꯕ꯫ ꯃꯖꯥ ꯏꯕꯦꯝꯃꯅ ꯌꯥꯔꯤꯁꯤꯗꯤ, ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ, ꯃꯖꯥ ꯏꯕꯦꯝꯃꯅ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ, ꯑꯗꯨꯅ ꯅꯪ ꯑꯝꯇ ꯌꯥꯍꯜꯂꯣꯕ꯫ ꯍꯣꯏ, ꯑꯗꯣꯝꯅ ꯇꯧꯔꯕꯗꯤ ꯑꯩ ꯌꯥꯍꯜꯂꯛꯀꯦ, ꯅꯕꯨꯡ ꯁꯣꯏꯗꯅ ꯌꯥꯍꯟꯒꯦ꯫ ꯑꯗꯨꯅꯦꯕ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯜꯂꯒꯦ, ꯅꯪꯅ ꯌꯥꯅꯕ ꯁꯤꯜꯂꯛꯎꯀꯣ, ꯌꯥꯍꯜꯂꯛꯇꯕ ꯌꯥꯔꯣꯏꯀꯣ ꯇꯥ ꯑꯃꯨꯗꯣꯟ꯫ ꯍꯣꯏ ꯍꯣꯏ, ꯌꯥꯍꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ, ꯂꯣꯏꯔꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯂꯩꯔꯤꯛ ꯃꯈꯣꯏꯁꯨ ꯀꯣꯅꯨꯡꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯃꯨꯗꯣꯟꯅ ꯇꯣꯝꯄꯣꯛꯇ ꯋꯥ ꯇꯞꯅ ꯍꯧꯗꯣꯔꯛꯂꯝꯃꯤ, ꯏꯇꯥꯎ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯀꯩ ꯋꯥꯅꯣ? ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ? ꯍꯥꯏꯔꯛꯑꯣ, ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ? ꯏꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯃꯖꯥ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯅ ꯅꯍꯥꯛꯄꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔ ꯃꯥꯜꯂꯤ, ꯃꯥꯅ ꯅꯪꯁꯦ ꯅꯨꯡꯁꯤꯔꯤ, ꯑꯗꯨꯅ ꯅꯪꯅꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯑꯝꯇ ꯅꯨꯡꯁꯤꯌꯨ꯫ ꯑꯁ ꯏꯇꯥꯎ, ꯑꯗꯨ ꯌꯥꯔꯣꯏꯗ, ꯃꯍꯥꯛꯀ ꯑꯩꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯕꯅꯤ꯫ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯟꯒꯅꯨ, ꯑꯗꯨꯒꯨꯝꯕ ꯈꯟꯒꯗꯕ ꯔꯥꯖꯀꯨꯃꯥꯔꯤ ꯅꯠꯇꯦ, ꯌꯥꯝ ꯐꯈ꯭ꯔꯕꯅꯤ, ꯅꯪ ꯌꯥꯕꯤꯔꯣꯕ꯫ ꯏꯇꯥꯎ, ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯕꯨ ꯑꯩꯅ ꯂꯧꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ, ꯔꯥꯖꯀꯨꯃꯥꯔꯤꯅ ꯌꯥꯔꯕꯁꯨ ꯏꯅꯤꯡꯊꯧꯅ ꯌꯥꯔꯝꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯅꯠꯇ꯭ꯔꯒ ꯂꯣꯏ ꯊꯥꯕ, ꯑꯩꯕꯨ ꯆꯩꯔꯥꯛ ꯐꯪꯍꯜꯂꯒꯦ ꯈꯜꯂꯤꯕ꯭ꯔꯣ? ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ, ꯏꯇꯥꯎ, ꯅꯣꯏꯅ ꯍꯥꯏꯗꯣ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ꯫ ꯏꯇꯥꯎ, ꯅꯪꯅ ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯈꯟꯖꯤꯟꯈ꯭ꯔꯦ, ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯅ ꯅꯪꯕꯨ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯅꯨꯡꯁꯤꯕꯤꯔꯤꯁꯤꯗꯤ ꯏꯇꯥꯎ꯫ ꯏꯇꯥꯎ, ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯣꯛꯑꯁꯤ, ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕ ꯉꯥꯌꯣꯟꯕ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯔꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯤꯕ ꯉꯝꯂꯣꯏ, ꯑꯗꯨꯒ ꯉꯁꯤꯈꯛ ꯔꯥꯖꯀꯨꯃꯥꯔꯤꯅ ꯀꯩꯊꯦꯜ ꯑꯁꯤꯗ ꯂꯥꯛꯂꯒ ꯑꯩꯕꯨ ꯎꯔꯒ ꯍꯦꯛꯇ ꯅꯨꯡꯁꯤꯕ ꯐꯥꯎꯒꯗꯕ ꯅꯠꯇꯦ, ꯑꯩꯕꯨ ꯉꯥꯌꯣꯟꯕꯅꯤ ꯍꯥꯏꯗꯨꯅ ꯂꯛꯅꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁ ꯏꯇꯥꯎ, ꯅꯪꯒꯤ ꯋꯥꯈꯜꯁꯤꯗꯤ ꯂꯣꯏꯔꯦꯍꯦ꯫ ꯌꯥꯔꯦ, ꯅꯨꯃꯤꯠꯁꯦ ꯇꯥꯈꯤꯗꯧꯔꯦ, ꯃꯝꯁꯤꯟꯈ꯭ꯔꯕꯗꯤ ꯌꯨꯝ ꯍꯟꯕ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯑꯩꯒꯤꯗꯤ ꯉꯥꯁꯨ ꯌꯣꯟꯕ ꯂꯣꯏꯔꯦ, ꯅꯪꯒꯤ 2 ꯈꯛꯇ ꯉꯥꯏꯔꯤꯁꯦ ꯑꯩ ꯑꯃ ꯂꯧꯔꯒꯦ, ꯁꯦꯜꯁꯤꯗ ꯂꯩꯔꯦ, ꯑꯩ ꯌꯨꯝꯗ ꯊꯣꯡꯉꯒ ꯆꯥꯎꯔꯒꯦ꯫ ꯀꯩꯒꯤ ꯁꯦꯜꯅꯣ? ꯂꯧꯔꯣꯏꯁꯦ꯫ ꯀꯥꯏꯅꯣ, ꯅꯪꯒꯤ ꯈꯥꯎꯗꯣ ꯑꯗꯨꯗ ꯉꯥ ꯍꯥꯞꯄꯛꯀꯦ, ꯈꯤꯇꯪ ꯄꯤꯛꯄꯁꯤꯅ ꯅꯪ ꯂꯧꯔꯣ, ꯏꯃꯥꯒ ꯅꯪꯒꯗꯪ ꯑꯣꯏꯕꯅꯤꯅ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯈꯔ ꯌꯥꯝꯕꯅꯤꯅ ꯈꯔ ꯆꯥꯎꯕꯁꯤ ꯂꯧꯔꯒꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯗꯨ ꯅꯨꯡꯉꯥꯏꯇꯦꯁꯦ, ꯂꯨꯄꯥ 2ꯁꯦ ꯂꯧꯔꯣ꯫ ꯏꯇꯥꯎ, ꯅꯪꯁꯦ ꯃꯔꯨꯞ ꯑꯣꯏꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯣꯏꯕ꯫ ꯑꯃꯨꯗꯣꯟꯒꯤ ꯋꯥꯍꯩꯗꯨꯗ ꯇꯣꯝꯄꯣꯛ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯅꯪꯁꯤꯗꯤꯕ, ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯤꯕꯅꯤ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯍꯥꯞꯆꯤꯜꯂꯒꯦꯀꯣ, ꯅꯪꯅ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯑꯃꯨꯗꯣꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯥ ꯌꯣꯟꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤ ꯑꯃꯗꯤ ꯃꯥꯒꯤ ꯁꯦꯅꯨ ꯑꯆꯥꯟꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯅ ꯁꯦꯅꯨꯗ ꯍꯥꯏꯔꯛꯏ, ꯁꯦꯅꯨ, ꯇꯝꯕ ꯄꯥꯈꯪ ꯃꯍꯥꯛꯅ ꯑꯩꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯔꯝꯒꯗ꯭ꯔꯥ? ꯃꯖꯥ ꯏꯕꯦꯝꯃ, ꯀꯩꯁꯨ ꯍꯥꯏꯔꯝꯂꯣꯏꯗ, ꯍꯔꯥꯎꯕꯨ ꯍꯔꯥꯎꯔꯝꯒꯅꯤ,
ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄꯗ ꯑꯩꯅꯁꯨꯅꯦ ꯃꯖꯥꯏꯕꯦꯝꯃ ꯇꯥ ꯑꯃꯨꯗꯣꯟꯗ ꯋꯥꯗꯣ ꯍꯧꯗꯣꯛꯅꯕ ꯍꯥꯏꯔꯝꯗꯕꯅꯤ, ꯍꯧꯗꯣꯛꯑꯃꯅꯤꯗ꯫ ꯁꯦꯅꯣ, ꯑꯩꯗꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯑꯩꯗꯤ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯂꯩꯕ ꯔꯥꯖꯀꯨꯃꯥꯔꯗ ꯂꯩꯕ ꯄꯥꯝꯗꯦ꯫ ꯁꯨꯔꯒ ꯆꯥꯕ, ꯃꯤꯅꯨꯡꯁꯤ ꯈꯪꯕ, ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯒꯟꯕ, ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯃꯤꯁꯛ ꯑꯗꯣ ꯑꯩ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯀꯅꯥꯃꯠꯇ ꯍꯟꯅ ꯌꯦꯡꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯗꯨꯅ ꯊꯦꯡꯅꯔꯨꯕꯗꯒꯤ ꯁꯦꯅꯣ, ꯑꯩ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯔꯦ꯫ ꯃꯖꯥꯏꯕꯦꯝꯃ, ꯅꯅꯥꯎ ꯈꯪꯖꯩꯌꯦ ꯃꯖꯥꯏꯕꯦꯝꯃꯗꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯄꯥꯝꯗꯦ ꯍꯥꯏꯕ꯫ ꯑꯗꯨꯅ ꯇꯥ ꯇꯣꯝꯄꯣꯛꯇꯣ ꯅꯅꯥꯎꯅ ꯁꯣꯏꯗꯅ ꯃꯖꯥꯏꯕꯦꯝꯃꯒꯤ ꯑꯣꯏꯍꯟꯖꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ, ꯍꯥꯏ, ꯀꯅꯥ ꯂꯩ? ꯏꯅꯤꯡꯊꯧ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯑꯋꯥꯡꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯡꯒꯤꯗꯃꯛꯇ ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ, ꯆꯦꯡ ꯍꯋꯥꯏꯅꯆꯤꯡꯕ ꯀꯌꯥ ꯄꯨꯗꯨꯅ ꯌꯦꯜꯂꯨꯆꯣ꯫ ꯍꯣꯏ, ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯆꯠꯆꯔꯨꯔꯒꯦ꯫ ꯅꯤꯡꯊꯤꯅ, ꯏꯄꯥ ꯅꯤꯡꯊꯧ, ꯑꯋꯥꯡꯈꯨꯜꯒꯤ ꯅꯤꯄꯥ ꯑꯣꯏꯕꯁꯤꯡꯗꯣ ꯃꯄꯥꯡꯒꯜ ꯀꯟꯕꯁꯤꯡꯅ ꯂꯥꯟꯃꯤ ꯍꯥꯞꯇꯨꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯊꯥꯛꯅꯅꯕ ꯇꯧꯍꯟꯁꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯣꯏꯗꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯥꯒꯤ ꯁꯤꯟꯐꯝ ꯑꯃꯃꯝ ꯇꯧꯍꯟꯗꯨꯅ ꯁꯦꯜ ꯇꯥꯜꯍꯜꯂꯁꯤ꯫ ꯅꯠꯇ꯭ꯔꯒꯗꯤ ꯑꯋꯥꯡꯈꯨꯜꯁꯦ ꯋꯥꯕꯅ ꯈꯝ ꯊꯦꯡꯕ ꯇꯥꯔꯦ꯫ ꯏꯆꯥꯒꯤ ꯋꯥꯐꯝꯗꯣ ꯏꯄꯥꯅ ꯌꯥꯏ꯫ ꯂꯥꯟꯃꯤ ꯑꯃꯗ ꯍꯣꯔꯦꯟ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯆꯦꯜꯍꯜꯂꯒꯦ꯫ ꯍꯣꯏ ꯏꯄꯥ ꯅꯤꯡꯊꯧ꯫ ꯁꯣꯝꯗꯅ ꯁꯦꯅꯨ ꯂꯩꯔꯤꯛ ꯑꯃꯗꯤ ꯑꯃꯨꯗꯣꯟ ꯃꯈꯣꯏ ꯋꯥ ꯇꯥꯅꯔꯤ꯫ ꯇꯥ ꯑꯃꯨꯗꯣꯟ, ꯀꯩꯅꯣ ꯅꯪꯒꯤ ꯋꯥꯐꯝꯁꯤꯕꯣ? ꯑꯩꯗꯤ ꯃꯖꯥꯏꯕꯦꯝꯃꯗ ꯁꯣꯏꯗꯅ ꯌꯥꯔꯛꯂꯅꯤ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯑꯒꯦ, ꯃꯖꯥꯏꯕꯦꯝꯃ ꯉꯥꯏꯕꯤꯔꯝꯃꯣꯅ ꯍꯥꯏꯔꯒ ꯂꯩꯍꯧꯔꯤꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯉꯥꯏꯈꯣ, ꯇꯥ ꯇꯣꯝꯄꯣꯛꯇꯤ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯂꯩꯔꯤꯛ꯫ ꯅꯪꯕꯨ ꯐꯤꯡꯈꯤꯅꯨ ꯀꯩꯗꯧꯔꯒꯦ? ꯑꯝꯇ ꯉꯥꯏꯈꯣꯕ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ, ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯝꯇ ꯎꯅꯍꯜꯂꯁꯤ, ꯑꯗꯨꯒ ꯋꯥꯁꯦ ꯐꯣꯡꯗꯣꯛꯅꯖꯔꯅꯤ꯫ ꯏꯇꯥꯎ ꯇꯣꯝꯄꯣꯛꯅ ꯅꯨꯄꯤ ꯃꯁꯥꯅ ꯄꯥꯝꯖꯔꯕꯁꯤꯕꯨ ꯍꯣꯏ ꯇꯥ ꯑꯃꯨꯗꯣꯟ, ꯑꯗꯨꯅ ꯐꯔꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯁꯨ ꯎꯅꯔꯒ ꯃꯁꯥ ꯃꯁꯥꯅ ꯍꯥꯏꯅꯕꯗꯣ ꯑꯩ ꯃꯖꯥꯏꯕꯦꯝꯃꯕꯨ ꯄꯨꯔꯛꯑꯒꯦ, ꯅꯪꯁꯨ ꯇꯥ ꯇꯣꯝꯄꯣꯛꯇꯣ ꯄꯨꯔꯒ ꯂꯥꯛꯑꯣ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯣ꯫ ꯑꯗꯣ ꯀꯥꯎꯅꯤꯀꯣ? ꯀꯥꯎꯔꯣꯏꯗ, ꯑꯩ ꯆꯠꯂꯦꯀꯣ ꯇꯥ ꯑꯃꯨꯗꯣꯟ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯇꯣꯝꯄꯣꯛ ꯃꯃꯥ ꯆꯥꯎꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯂꯥꯡꯐꯩꯗ ꯆꯠꯂꯒ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯍꯥꯏ ꯏꯕꯨꯡꯉꯣ, ꯂꯥꯡꯐꯩ ꯆꯠꯄ ꯍꯥꯏꯕꯗꯨꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯏꯃꯥꯅ ꯌꯥꯗꯦꯀꯣ, ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯔꯣꯏ꯫ ꯀꯩꯝ ꯇꯧꯔꯣꯏ ꯏꯃꯥ, ꯁꯤꯗ ꯉꯥ ꯈꯔ ꯇꯧꯔꯒ ꯏꯃꯨꯡ ꯄꯨꯕꯁꯦ ꯋꯥꯕ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯆꯥꯎꯕꯤ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯃꯨꯗꯣꯟ ꯂꯥꯛꯏ꯫ ꯑꯗꯨꯒ ꯇꯣꯝꯄꯣꯛ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯅꯪꯒ ꯑꯩꯒ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ, ꯂꯥꯛꯑꯣ꯫ ꯀꯩ ꯊꯕꯛꯅꯣ? ꯆꯠꯁꯦ꯫ ꯑꯁ ꯏꯇꯥꯎ, ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩ ꯇꯜꯂꯤ, ꯆꯠꯄ ꯉꯝꯃꯣꯏ꯫ ꯈꯪꯈ꯭ꯔꯕ ꯅꯪꯅ ꯑꯃ ꯅꯠꯇꯦ, ꯑꯗꯨꯒꯤ ꯋꯥꯔꯤ ꯅꯠꯇꯦꯕ, ꯑꯗꯨꯒꯤ ꯋꯥꯔꯤꯒꯗꯣ ꯂꯣꯏꯈ꯭ꯔꯦ, ꯍꯧꯈ꯭ꯔꯦ꯫ ꯑꯗꯨ ꯅꯠꯇꯦꯕ, ꯑꯇꯣꯞꯄꯅꯦꯕ꯫ ꯏꯕꯨꯡꯉꯣ, ꯆꯠꯂꯨꯔꯣꯗꯅ ꯅꯇꯥꯎꯅ ꯍꯥꯏꯔꯤꯁꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯑꯃꯨꯗꯣꯟ ꯃꯈꯣꯏ ꯑꯅꯤꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯒ ꯊꯦꯡꯅꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯂꯩꯔꯤꯛ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤ ꯃꯈꯣꯏꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯤ ꯍꯣꯏ ꯂꯥꯛꯄꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛ ꯑꯃꯨꯗꯣꯟꯗ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯑꯇꯣꯞꯄ ꯊꯕꯛꯀꯤꯅꯦ ꯍꯥꯏꯗꯥꯏ, ꯑꯗꯨꯒ ꯀꯩꯒꯤꯅꯣ? ꯏꯇꯥꯎ, ꯅꯪ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯒꯤ ꯋꯥꯐꯝꯁꯦ ꯌꯥꯕꯤꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ? ꯏꯇꯥꯎ, ꯌꯧꯁꯜꯂꯛꯑꯦ ꯃꯣꯏꯁꯨ, ꯌꯥꯔꯦ ꯍꯥꯏꯕꯤꯈꯣ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯕꯨ ꯏꯀꯥꯏꯕ ꯄꯤꯔꯕꯗꯤ ꯃꯗꯨꯒꯤ ꯆꯩꯔꯥꯛꯇꯣ ꯀꯥꯎꯒꯅꯨ꯫ ꯂꯩꯔꯤꯛ, ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯤꯡꯊꯤꯅ, ꯇꯥ ꯇꯣꯝꯄꯣꯛ, ꯇꯥꯏ ꯃꯖꯥꯏꯕꯦꯝꯃ꯫ ꯃꯖꯥꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯕꯤꯒꯅꯨ, ꯅꯤꯡꯊꯤ ꯍꯥꯏꯅ ꯀꯧꯕꯤꯌꯨ꯫ ꯇꯣꯝꯄꯣꯛ ꯊꯛꯀꯠꯅ ꯍꯥꯏꯔꯛꯏ, ꯍꯣꯏ꯫ ꯑꯩ ꯇꯥ ꯇꯣꯝꯄꯣꯛꯄꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯦ ꯈꯜꯂꯨꯔꯦ꯫ ꯑꯩ ꯇꯥ ꯇꯣꯝꯄꯣꯛꯄꯨ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯅꯠꯇꯦ, ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄꯗꯨꯕꯨ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯒ ꯇꯥ ꯇꯣꯝꯄꯣꯛꯅ ꯑꯩꯒ ꯅꯪꯒ ꯊꯥꯈꯤꯅꯩ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ꯫ ꯑꯩ ꯏꯆꯝ ꯆꯝꯕ ꯃꯤꯁꯛꯄꯨ ꯄꯥꯝꯖꯩ꯫ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯀꯌꯥꯅ ꯑꯩꯕꯨ ꯇꯥꯂꯣꯏ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯂꯥꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯠꯇ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯇꯥ ꯇꯣꯝꯄꯣꯛ, ꯅꯍꯥꯛ ꯑꯩꯒ ꯂꯨꯍꯣꯡꯂꯁꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯝꯅ ꯍꯥꯏꯕꯁꯦ ꯔꯥꯖꯀꯨꯃꯥꯔꯤ ꯏꯀꯥꯏꯕ ꯈꯪꯗꯕꯤꯅꯤ ꯍꯥꯏꯔꯕꯁꯨ ꯍꯥꯏꯖꯁꯅꯨ꯫ ꯇꯥ ꯇꯣꯝꯄꯣꯛ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯤꯗꯨ ꯀꯞꯂꯛꯏ꯫ ꯅꯤꯡꯊꯤ, ꯀꯞꯀꯅꯨ, ꯀꯩꯒꯤ ꯀꯞꯂꯤꯕꯅꯣ? ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯍꯣꯏ, ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯦ꯫ ꯉꯁꯤꯗꯒꯤ ꯑꯩꯅꯁꯨ ꯅꯪꯁꯦ
ꯑꯩꯒꯤ ꯄꯤꯛꯂꯕ ꯊꯃꯣꯏꯒꯤ ꯀꯥꯈꯜꯁꯤꯗ ꯂꯣꯠꯇꯨꯅ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗꯅ ꯂꯣꯟꯅ ꯅꯨꯡꯁꯤꯅ ꯄꯥꯃꯨꯅ ꯊꯝꯖꯔꯒꯦ꯫ ꯊꯥ ꯇꯣꯝꯄꯣꯛ, ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯊꯥ ꯇꯣꯝꯄꯣꯛ꯫ ꯑꯁꯨꯝꯅ ꯑꯃꯗꯣꯟ ꯑꯃꯗꯤ ꯂꯩꯔꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯍꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯥꯒꯤ ꯃꯄꯥ ꯅꯤꯡꯊꯧꯗ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯑꯩ ꯂꯨꯍꯣꯡꯉꯒꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯃꯍꯥꯔꯥꯅꯤ ꯂꯤꯡꯖꯦꯜ ꯉꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯛꯏ꯫ ꯀꯔꯤꯅꯣ? ꯏꯆꯥꯅꯨꯄꯤ, ꯀꯔꯤ ꯋꯥꯅꯣ? ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯅꯣ? ꯏꯆꯥꯕꯨ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨꯕꯨ ꯑꯃꯠꯇ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯌꯥꯈꯤꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯏꯆꯥꯅ ꯍꯥꯏꯔꯤꯁꯤꯕꯨ? ꯑꯩꯅ ꯅꯨꯡꯁꯤꯕ, ꯑꯩꯅ ꯈꯣꯏꯗꯥꯕ ꯃꯤꯁꯛ ꯑꯗꯣ ꯅꯆꯥꯒ ꯊꯦꯡꯅꯖꯔꯤ, ꯂꯣꯏꯅꯖꯔꯤ꯫ ꯑꯗꯨꯅ ꯅꯆꯥꯕꯨ ꯂꯨꯍꯣꯡꯕꯤꯔꯣ ꯏꯄꯥ ꯅꯤꯡꯊꯧ꯫ ꯅꯨꯄꯥꯗꯨꯗꯤ ꯀꯅꯥꯅꯣ? ꯏꯄꯥꯗ ꯑꯃꯗꯤ ꯅꯃꯥ ꯃꯍꯥꯔꯥꯅꯤꯗ ꯈꯪꯍꯜꯂꯨꯗꯅ꯫ ꯏꯆꯥꯅ ꯍꯥꯏꯕꯗꯣ ꯏꯄꯥꯅ ꯌꯥꯗꯕ ꯂꯩꯔꯣꯏꯅꯦꯍꯦ꯫ ꯃꯃꯤꯡ ꯇꯣꯝꯄꯣꯛ ꯀꯧꯏ꯫ ꯑꯦ, ꯑꯗꯨꯗꯤ ꯇꯣꯝꯄꯣꯛ ꯑꯄꯣꯛꯄ ꯃꯍꯥꯛ ꯄꯟꯊꯧ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯅ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯔꯕꯗꯤ ꯅꯄꯥ ꯅꯤꯡꯊꯧ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯔꯕ꯭ꯔꯥ ꯅꯪꯅ ꯍꯥꯏꯔꯤꯁꯦ? ꯌꯥꯔꯦ꯫ ꯃꯍꯥꯛꯅꯁꯨ ꯃꯈꯣꯏꯒꯤ ꯏꯃꯥꯅꯁꯨ ꯌꯥꯔꯦ꯫ ꯏꯆꯥꯅ ꯍꯥꯏꯕꯗꯣ ꯇꯧꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯌꯥꯅꯔꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯄꯥꯏꯈꯣꯝꯕ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯇꯨꯅ ꯂꯥꯛꯂꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯒꯤ ꯏꯌꯥ ꯇꯣꯝꯄꯣꯛꯅ ꯉꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯃꯍꯥꯛꯅ ꯇꯧꯍꯟꯖꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯌꯥꯝꯒꯤ ꯑꯋꯥꯠꯄ ꯂꯩꯇ ꯂꯥꯏꯔꯕ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯅꯤꯡꯊꯧ ꯇꯣꯝꯄꯣꯛꯀꯤ ꯂꯩꯕꯥꯛ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯇ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯄꯥꯟꯈꯤꯔꯝꯃꯤ꯫